UK COVID strain Leibak Youkhre da Sandokhre, India da strain Asigi miyoi, chamaga mapan Youkhre. Accident da nupi macha ani laikidre. Ngasi numit yung bamatung pung taranitoy makai taba matamda, singjamay pulis ki manung chanba tidim lambi ki kwakaitel, traffic point manakta water tanker MN02B 8495 na, dayo number yaudriba amada thomjin bada nupi macha ani laikidre. Laikidra ba nupi macha adudi, yumlembam Silvia chahi kunganitoy apokpa Brajamani singjamay songtham laikay dagini amana thogdam singlembi chahi taraganipan apokpa Nilachandra kakwa langday bungdagini thogdok asi tanker aduna maninglomdagi lakpani dayo aduna khagem paliromdagi lakpada crossing aduda thomjinbada Silvia gi makok takhai khibadagi khudakta laikhidabani singlembina rims ta pukhatpada laikanaba ngamdana laikhidabani haksang animak rims mokta postmortem gi damak thamkhre water tanker driver police na fare WHO gi expert team COVID-19 haurakpham thiziluna ba China ki Wuhan da thumkhre World Health Organization gi team ama COVID-19 gi aseng ba haurakpham thiziluna bagi damak China ki Wuhan da thumkhre team masina China ki Wuhan da thunglaga matau karamna COVID-19 ase hairi ba Leibak asigi Wuhan dagi haurakkhibanu haibadu sabsaba report logduna madugi maram khangna bagi damak expert team aduna mafam aduda thungkhibani hairi expert team aduda hairi balaina asigi khang hairaba kaya ama team asida saruk yari hairi miyoi anigi amang thongdagi sana fare security na thi humbagi thabak chathabada Senai airport ta passenger ani dagi amang thongda puramba sana lupa crore kayagi fare haina agency gi pauna hairi CM na lusingduna lupa crore kuntra mari henba drug sing mai thadokuna mangan khre lamdam sigi tungi mirol kanana bagi damak war on drug mission hogdokhibani Chief Minister pre-trial drug disposal function ama ngasi ayuk Imphal East District ke lamlai kendra gi manung chanba pungdong bamsingmang da putoktuna Chief Minister N Bidena lusingduna international market ta lupa crore kuntra mari lak tara ni thoi lising mapan samapan tara mai thaduna ngasi manghan khre ngasi pangthok liba disposal gi thoram asiga tharaga ahumlak sukhre ngasi mai thaduna manghan kiba drug sing ase heroin powder kg aniga gram chaniga humbudra mathoi ganja kg chaniga humbudra humdoi gram marifu taret WY lak yankhai mathoi lising marifuga chanipan yankhai humdoi SP tablet lak ama lising kun chatruka maudra taruk amadi N10 samnga ka kuntra ne thoram aduga mari leinana Chief Minister N Birena wangang bada phungdokhibadi ngasi mai thadokuna manghaliba drug sing ase pre-trial trial sathariba conviction pidriba aduga piraba trial satharibada yauriba drug sing adu kuina malakhana da thamjinba yadabadage court ki ayaba lauraba matungda mai thadokpani haikhe sarkar asina Manipur ase nisa leitaba lamdam ama uhenabagi pandamda English ani taranipan ge July 16 ta pangthokiba International Anti-Drug Day thoram numit asiga mari leinana war on drug mission hogdoktuna Manipur gi tungi mirol sing drug tagi kannanaba sangsin khiba mission ni haikhi Chief Minister na makata khibadi war on drug pu hogjikti politicalize tawba horaklei masigi aphapata khanaba horakliba asi thagat ningai ne sangsaliba mission asi kana amatana sabotage tawba ngamloi sarkar na sangsaliba drug thingbagi khongjang asi lana uhanbagi mahutta khongjang asida mapung phana sawgatuna sarkar gi matung induna mai pakna bohona si haikhi BJP na lusingba sarkar asina Manipur gi lengak sasan paiba horakpadagi drug maru phangna muthatna bohona re hogjik phawbada napki police personnel nifurom drug ki case ta senai haiba masak khanglei senariba police personnel singi mathakta department inquiry tawraga thabakta gi terminate tawgani drug fana ba leiriba security personnel singna drug lalon ba yawbada sarkar na kaidongwai dasu tuminna leithokloi makhoi gi mathakta lakhotpam thokpa chapsaba ain gi oiba thabak adu lakhotkani sarkar asigi matamda Manipur gi tongan ba mafam kaya da drug sungnanaba laboratory leiramba kaya mai pakna thugaiba amade senaba miyoi kaya phagatpa ngamle loinana hogjik phawbada drug ka mari leinaba case ta senaba miyoi chamaga ama conviction pikre drug ka mari leinana phagalakpa special court trial sathavagi thabak tawre masida natana nupi angang da sathava crime sing da senaba miyoi sing matam sana serak pinaba
अखनब कोर्ट लिंखतुना वायल चथनब सरकारना होनरी हाइखी पोपी पाम्बी सिंह मांगन तागन बगी मतंगदा सीएम ना फोंदोखिबदे हौजिक फावबदा मणिपुर गे चिंगी तोंगान तोंगान मफम कयादा एकर लिसिंग अमगा चामंगा रोमदा पोपी पाम्बी थारंबदा यांथतुना मांगनख्रे पुलिस पर्सनल सिंह नाप की कांगबु सिंह अमदे तोंगान तोंगान बा मियाम गा लोइनना मपाल सातपा होरकपा पोपी पाम्बी सिंह यांथतुना मांगन बगी सक्तम वीडियो फुटेज सिंगदा मयेक सेंगना उतुना खंगहलबसु लोकपा लोइरबा पोपी पाम्बी सिंह यांथतले हाइदुना सोशल मीडिया सिंगदा थागतुना करेमनरे मधुना पोपी पाम्बी यालिबा सिंगदा पुकनिंग हंथहनबगी मसाक अमा ओहेल्ले असिगुम्बा लैबाक मसा तादबा थबकसिंग तौबिगनु हाइना सीएम ना फोंदोखी पोपी थारंबा मफम सिंगदा लैरिबा खुंजा सिंगना मखोइगी सेंथोक लंबी पीनबगीदमक्ता अतोपा मही मरोंग सिंग थानबा थबक सरकार ना पाइखतले एलआईची चा पाम्बी किहोम ना सिंगबा थाहनबगी थबक हौरे मसिगी मथक्ता खुंजा सिंगना येन गानु लोइबगी थबक सथगी हाइना खंगहलकपदा सरकार ना मतेंग पांगनी हाइखी इंडो म्यांमार बॉर्डर गे हौजिक ओइरिबा फिबम गी मतंगदा चीफ मिनिस्टर ना फोंदोखिबदे इंडो म्यांमार बॉर्डर दा संबल खादना किलोमीटर सहूम रोम लैरे मसीना मरम ओइदुना चाइना म्यांमार रोमदगी ड्रग लेप्तना पुसिलकपगे अचौबा मरम अमा ओइरे अदुबु बॉर्डर ngak सेलिबा सिक्योरिटी सिंग अमदे मरी लैनबा पुलिस अमसुंग नापकी कांगबुना मिकुप नाहुम सिंग ना ड्रग फाबगी थबकसु लेप्तना सथरे सरकार ना ड्रग थिंगबगी संगसेलिबा खोंजंग असे मतौ करमना हेना माइ पाखनगदगी हाइबगी मतंगदा मियामना सजेशन पिबिनबसु चीफ मिनिस्टर ना अपील तौखे मणिपुर स्टेट कोविड-19 अपडेट ता हौखिबा पुंग कुनमरी गी मनुंगदा मियोय तरागा निपान कोविड-19 पॉजिटिव कंफर्म ओइरे अमसुंग मियोय निफुमाथोइना डिस्चार्ज तौख्रे स्टेट असिगी अपुनबा कंफर्म केस मसिंग लिसिंग कुनिपान गा 734 ने लोइनना एक्टिव केस मसिंगना सामरीगा निफु तरुक ने रिकवर तौख्रबा मसिंगना लिसिंग कुनतरेट का चमापन हुमुद्रागा तरुक सुरे लाइचत असिदगी लैखिदबा अपुनबा मसिंग सहुमगो हुंपु मंगा सुख्रे अमदे लाइचत असिगी रिकवरी रेट चादा 93.9 यौख्रे सीएम ना तरामना ओख्रे ममांग सहीगी दिसंबर 28 हौना जुको बेलीगी सिंगसांग परेंगदा पाक्सना मई चाकपगी थौदोक थोकिबा अदुदा मई कनबगी थबकता अचौबा थौदांग लौकिबा तरागनिथोय सुबा नेशनल डिजास्टर रेस्पॉन्स फोर्स बटालियन इटानगर गे कमांडेंट श्री राजेश ठाकुरबु ngasi चीफ मिनिस्टर ना हराउ तयामना ओख्रे ngasi चीफ मिनिस्टर गे सेक्रेटरीट पांगथोकिबा असंबा थौरम अमदा कमांडेंट राजेश ठाकुरबु चीफ मिनिस्टर ना हराउ तयामना ओखे हंदक जुकोदा मई चाखिबा दुदा तरागनिथोय सुबा एनडीआरएफ इटानगरना अचौबा थौदांग लौदुना मई कनबा ngamखिबा दुगिदमक्ता थागतपा फोंदोखि।